ꯍꯟꯗꯛꯀꯤ ꯂꯨꯍꯣꯡꯕꯁꯤ ꯍꯦꯛ ꯁꯣꯏꯔꯕ ꯅꯪꯅꯦ ꯃꯈꯥ ꯇꯥꯅ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ. ꯑꯁ ꯑꯩ ꯏꯀꯥꯏꯌꯦꯕ. ꯏꯆꯥꯒꯨꯝꯕꯤꯗꯨꯒ ꯅꯥꯇꯩ ꯆꯥꯔꯣꯏꯗ. 이까이래 까이는 시칸 강엄마디 싹 통비나봐 미 레이라모이고 이씨 누피 티너리시디 이까이 강더버 누미떡이 하우에 해시디 아이디 우직득 강아이나 다 하우 그이더라미노 마네 싹 보럭 뻥아이러가 마기시 아잉원데 계절이니 칸미 마는 싹탕도래 이시보 까이더리노 까이는 항이니 미나 따라가디 앙아위네 하이비기 도이니 아이 누피시 아이디 온통는 놈 시작을 해 까힌장노 예? 강디니 그이 통해잖아. 마는 통어가 까힌장 누가 있노 nga tu 하우브라 콧부 짓겠다 왜 이사이 아무서 부토비니 하람마가 tuminna dum laikra 이샤이다 나티 앨범 아마부 부톡비겐 칼리 is adudi tan hero kum tab 에 야이나 아이슈 누빠니 까이노 남니 자고이 사게 세 amta 그더래. 할로? 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 tamna kaidorurino ba 낭나 해놓고 뭐 하락봐두다 트라이 떠오르버니네 에? 납니다 예 납니 ta 하오 nangna thanda sak thonga sasaba ngamadra 에 납니 까이노 낭나 오피스 할락바다 아이네 인장 아우바 통어가 nga름도이니 까이노 na thandiru zabasu ngamadra ngamani kaino ai yam kalle nangna layeng bedana ai kallasidi tu yengo khutkaje yang ngammeda da hao nangna thanda hingba ngambo isoroko 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 tamo nang yaudraba punsidi ihang hangane masidi tamo ga hingminarani khalubada pukninggi ahangba khudima pungthan kre aise laibak phabi haibado oire nangi khonjel nataba atopa khonjel amata taki mase nasimana di haraugadaba thaudo madinati nasimagi miot minaida nang khangma ngamgani ichi mana ibu mainungda langsilabasu tamona ibu nushini yengbirabati nokna khangma ngamgani thamba chima 정말비 정말비 다도 정말비